ꯑꯔꯣꯏꯕ ꯄꯥꯎ ꯇ꯭ꯔꯣꯡ ꯂꯥꯎꯕꯒꯤ ꯊꯧꯗꯣꯛ ꯏꯔꯥꯡ ꯁꯥꯒꯠꯍꯟꯅꯤꯡꯕ ꯀꯥꯡꯂꯨꯞ ꯈꯔꯅ ꯆꯠꯊꯕ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯦꯟꯐꯝ ꯂꯩꯇꯦ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯣꯀꯣꯃꯤꯒ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯏꯍꯧ ꯑꯁꯤꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕ ꯂꯦꯞꯄꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯣ-ꯀꯟꯚꯤꯅꯔ ꯁꯥꯟꯇ ꯅꯍꯥꯛꯄꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯈꯨꯔꯨꯝꯖꯔꯤ ISTVꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯇ꯭ꯔꯣꯡ ꯂꯥꯎꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯉꯥꯛ ꯑꯁꯤ ꯁꯦꯝꯍꯟꯅꯤꯡꯗꯕ ꯏꯔꯥꯡ ꯁꯥꯒꯠꯍꯟꯅꯤꯡꯕ ꯀꯥꯡꯂꯨꯞ ꯈꯔꯅ ꯆꯠꯊꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯦꯟꯐꯝ ꯂꯩꯇꯦ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯄꯥꯏꯈꯠꯄ ꯀ꯭ꯔꯣꯔ 23ꯒ ꯂꯥꯈ 38 ꯔꯣꯝ ꯑꯣꯏꯒꯗꯕ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ 5 ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯗꯨ ꯁꯪꯒꯥꯕꯒꯤ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯝꯗꯝ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯂꯧꯊꯣꯛꯂꯒ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯅꯅꯕ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯂꯩꯇꯦ ꯄꯥꯔꯇꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯃꯍꯥꯛ ꯃꯁꯥꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕ ꯊꯧꯒꯥꯏ ꯁꯤꯟꯅꯔꯛꯄꯗ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯈꯟꯗꯨꯅ ꯊꯧꯒꯥꯏ ꯑꯗꯨ ꯂꯧꯈꯤꯕꯅꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯟꯅ ꯇꯥꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ 53 ꯑꯁꯤ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯃꯠꯇ ꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯅꯤꯔꯛ ꯆꯠꯇꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯖꯤꯔꯤꯕꯥꯝ ꯈꯣꯡꯆꯠ ꯑꯗꯨ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯆꯥꯛꯂꯦꯟ ꯑꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕꯒꯤ ꯐꯤꯚꯝꯗ ꯂꯩꯍꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯍꯜꯂꯛꯄꯒ ꯅꯣꯡꯉꯥꯟꯕꯒ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯗ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯜꯂꯛꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯄꯥꯝꯕ ꯏꯔꯥꯡ ꯂꯩꯔꯒ ꯁꯦꯜ ꯇꯥꯅꯤꯡꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯆꯠꯊꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯇꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯗꯕ ꯐꯩ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛꯇ ꯄꯦꯟꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯍꯤꯡꯁꯥꯒꯤ ꯄꯥꯝꯕꯩ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯛꯋꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯁꯤ ꯋꯥꯔꯦ ꯁꯔꯀꯥꯔ ꯁꯦꯝꯕꯤꯔꯣ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗꯒꯤ ꯁꯔꯀꯥꯔ ꯑꯃ ꯂꯥꯛꯏ ꯑꯩ ꯏꯁꯥꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤ ꯈꯪꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯗ ꯑꯩ CM ꯑꯣꯏꯖꯒꯦ ꯍꯥꯏꯔꯨꯕꯁꯨ ꯂꯩꯇꯦ ꯁꯣ ꯁꯤꯒꯤ ꯇꯥꯂꯛꯁꯤꯗ ꯑꯩ ꯑꯣꯏꯔꯣ ꯍꯥꯏꯔꯛꯄꯗꯨ ꯊꯦꯡꯅꯒꯗꯧꯔꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝꯗꯨ ꯈꯜꯂꯒꯁꯨ ꯑꯩꯈꯣꯏ ꯃꯤꯍꯨꯠ ꯑꯣꯏꯔꯤꯁꯤ ꯃꯇꯝꯁꯤꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯈꯜꯂꯒ ꯑꯩ ꯏꯁꯥ ꯌꯥꯖꯈꯤ ꯉꯁꯤꯒ ꯊꯥ 2ꯒ ꯅꯨꯃꯤꯠ 20ꯃꯨꯛ ꯁꯨꯗ ꯉꯥꯏꯔꯤ ꯃꯥꯜꯂꯦ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯖꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯀꯝꯃꯨꯅꯤꯇꯤ 53ꯅ ꯄꯨꯟꯅ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯁꯦ ꯏꯪꯅ ꯇꯤꯛꯅ ꯄꯨꯔꯛꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯊꯣꯛꯈ꯭ꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯅ ꯑꯗꯨ ꯑꯩ ꯏꯁꯥꯃꯛ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯀꯥꯟda ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯁꯣꯛꯄ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂ ꯌꯦꯡꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯥꯁꯟ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯗ ꯏꯃꯥ ꯏꯕꯦꯟꯅ ꯈꯨꯠꯇ ꯃꯦꯔꯥ ꯄꯥꯏꯗꯅ ꯆꯠꯂꯤꯕꯗꯨ ꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤꯅꯤ ꯑꯗꯨꯕꯨ ꯇꯨꯡꯗ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯏꯟꯅꯔꯀꯥꯟꯗ ꯄꯨꯂꯤꯁꯅ ꯒꯨꯂꯦꯟ ꯀꯥꯞꯁꯟꯕ ꯅꯨꯡ ꯊꯥꯖꯤꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯎꯄꯥꯏ ꯂꯩꯇꯗꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯄꯨꯂꯤꯁꯁꯤꯡꯁꯨ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯌꯥꯎꯏ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯇꯤꯌꯔ ꯒ꯭ꯌꯥꯁꯇꯣ ꯌꯥꯏꯒꯩ ꯀꯥꯞꯀꯅꯨꯅ ꯐꯣꯟ ꯇꯧꯏ ꯅꯨꯡꯉꯥꯏꯇꯕ ꯎꯠꯄꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯚꯥꯏꯂꯦꯟꯁ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯣꯟꯊꯣꯛꯄꯗꯤ ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯝꯖꯩ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯗꯦꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯇꯤꯈꯣ ꯑꯃꯗꯤ ꯂꯪꯊꯕꯥꯜ ꯏꯁꯀꯤ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯔꯥꯝ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯍꯥꯎꯔꯩꯕꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯂꯤꯂꯣꯡ ꯆꯥꯖꯤꯡ
Taupokpi Water Supply Scheme Naren Konjil Mayai Laikai Community Hall amadi Naurem Laikai Community Hall sangaduna miyamda khutsinakhe sarok yakiba MLA Karam Shyamna matam amada Langthabal Kendragi manung chenna leiba mafam khara isingi awaba leiramba adu ngasi sangariba water supply scheme asigi khuthangdagi koklagani Naran Konjil Mayai Laikaida ining thau leisemba sana jawbana lupa lakh 13.3 mari sino pirakpa amade mahaki maikaidagi lupa lakh 3.5 ama manga asina paisa ichang changdana Hauraibigi Naharul Singna Fajaba Sanglen Ama Sabiramba Adusu Ngasigi Chief Minister na Sangabikre Masida Sunatana Kendra Asida Anisuba Kwaidagi Chauba 10 lakhs ki capacity oiba Taubokpi water supply scheme su Sangabikre Langthabal Kendra Saba Sanglen Nifugi Manungda Kwaidagi Paisa Sangna Saba Sanglen asi Ngasi Sangariba Naurem Laikai Community Hall asini Masi Sabada Chaurakna Lupa Lak Yankei Taret Om Changki Kitang Nungai Taba Haibabu Lambi Thongi Fiba Masini Awang Thangba Maike Gidi Rigid Pemenda Lambi Kuntra Manga Yaure Langthabal Kendragi Lambi Thongi Asangba Ase Punna Kilometer Marifuni Toy Karaheli MU gi Awang Thangba Maike Makha Thangba Maike Gidi Rigid Pemenda Lak Liba Me Kuntra Mathoi Fawagi Manungda Foundation Ase Loiragadi Chathok Sasin Yamna Nungai Lambi Am Oiragani Mahagna Makatana Langthabal Kendra Asi Singjamai Kendraga Yumthangnaba Kendra Ama Oibana Chief Minister da Fazana Haijaraga Langthabal Kendra da Oriba Lambi gi Fiba Masi Yenghanba Yaba Yekhale Haike Adu Yaringo ji cooperation PBO Aigi Kendra gi development toba cooperation PBO Kaktu Natana Honorable Shem na Manipur gi damuta Taurakpa Thabak Singda Akoina cooperation PBO Mtui Akoi Mateng Pangadavani Maram Chaba Wakalon Akoina Khangadavani Achumbadudi Puning na Lepgadavani Aduna Akoi Apaba Thabak Taurakpada Puning Thagatse Laipaki Lande Uzik Horen Heta Loi Hiroi Maram Mayama Malay Adubo solution Taunanaba Sarkar Pariba Honorable Chief Minister Deputy CM They Matam Khara Lerga Cabinet to expand Taurakpaya Adu Matunda Lai Pudlaga Lairiba Akoi Mayam se Praja elected representative Pudna Ponaminarga Manipur gi apunba saktam ngakpagaloinana santi laina hingba lamdam ama oinana bo honaba se akoi khudingma ki mangda targa laiba ithauna haidana akoi khudingma khanba darkar lai hujikti election matam warpani na whole thing politicalized tore ranti gi mieng da pusal lai nganging ba pungang da ngangnare aduna di akoi santi laiba ngammoe Kokomiga Langak Amadi Miyam Galinari Bamari Sibu Kanagu Makarana Tugaina Bamadi Iho Sibulan Uhana Bohonaba Lepu Haina Kokomigi convener Santan Hak from the Fongdorakli Wafamasi Lamfield Laiba Kokomigi office da Paumi Singa Unabama the Fongdokibani Ngasigi Paugimi Famatu da Tongan Ba Kokomigi Taupuba Singamadi Women Wingi Taupubi Singsu Sarugyaki Santan Hak from the Makatara Duna How Kibatang Kunga Mangada Miyam Chakiba Kongset Adu Lamdamasigi Maira Paibi Amadi Club Singaloina Langakta Japmanaba Wahang Tadet Hangba Yamna Democratic Oiba Kongchet Amani Tang Kun Mangada Tokiba Togdok Adu Maru Oina Awonba Manipur Kauba social media page Amadi social media handle News Pint Haiba Amagana Maram Oiduna Pamdaba Togdok Adu Tokpada Mateng Pangkibani Miyamgi Democratic Oiba Kongzang Adubu Kongzang Amadi Kokomibu Lan Uhana Bohotnariba Awonba Manipur Haiba page Amadi social media handle News Pint Haiba Asigi Matakta Manipur Police ta complaint ama Thangat Kibalai Hauzik Fawada Police ki Maikaidagi Miyoi Kaya Fagat Lage Haibadi Chap Chana Kangbangamdri Miyoi Karana Kokomi Lord Kre Kokomi Paisa Chare Haibana Chingba allegation Kaya Tauriba Sige Chap Chaba clarification Miyam Mang the PBU Madu Piba Ngamdragadi Haiba Miyoi Natraga Group Adu Miyam Kangna Maru Fuktok Laga Hondok Minaba Ama Changi Makhoi Asina Iramda Masibu Kangkhong Chahenbada Chauna Mateng Pangsinbada Natana Miyamgi Achumba Ihau Nathai Nabahonabada Chauna Mateng Pangsili Lamda Masida Thokliba Ihau Asida Media Saraga Blogger Kaya Amasu Yausile Haiba Sikhangnare Sangsiliba Ihau Asige Achumba Adu Khangdana Maduda Makhoigi Aningba Apama Pibana Ihau Asibu Aran Balambida Chakhinabagi Thawong Amasu Miyamda Uhalle Masigi Thawong Asi Lepu Lakadaba Megi Tang Ahumda Pangtokadaba Public Convention da Lamdamasita Lairiba Club Organization Singna Makoi Oiba Opinion Thamningba Lairagasu Punna Khana Nainasi Apunbagi Oiba Khongthang Paikhatminasi Haike Kokomi Aiba Organization je
60 organization ji yawi bani sigi manung da sigi 60 organization ji gi thola ga mi manga taruk sina leader oina luchinga kanda allama mayam gi advice ki makada khoi leiraga thabak se tawjabani aduna miyam gi thabak tawbani miyam na pining ba advice to kokomi office ta laga adum PBBI miyam gi mathakta huran bani aduni adani paisa chagre khot kare phuro halo netlo haina tawbu mayam do khoi yam sengna habda manipur gi Imphal West ki SP da khoi maruina awon manipur hariba अखोई की हुजिकी पेसी की मथक्ता अखोइना कंप्लेन अमा इजगिबनी हुजिक फाउदा मणिपुर पुलिस की साइट की अवोन मणिपुर की मी क्या फारे क्या फाद्री अदुगा सेंगना माना इंस्टिगेट तौबनी माना तबा पिन नाइबा अमसु याउरी पिन सिसु माना चप माना मफम दुदा स्पॉट तुदा हुजिकी इमा सिंगदुना पेन ददना ngangbdo अदु थागलगा मासु इरांग सिबु इंस्टिगेट तौबदा याउरी बनी मसिगी वीडियो मैम सिना वायरल ओइरबा मतुंग दनेबा कैसाम पाता कैदा अखोई लंबी थिंगजनबा टायर थिंगजनबा कोकोमी की मी थियु खोलोइना तौरे मैम से मणिपुर की गवर्नर अजय कुमार वाला नंगसी तमेंगलोंग डिस्ट्रिक्ट के हौगाइलोंग दलैबा पौ शंकर कान्या विद्यालय बिल्डिंग वर्चुअल की कुथांग संगाखरे थरोम अदुदा DES पुणे यूनिवर्सिटी के प्रेसिडेंट डॉक्टर रविंद्र आचार्य PSVP की प्रेसिडेंट प्रदीप कदम सेक्रेटरी जयवत कॉन्विटकर स्कूल अदुगी ओजा मदी माहिरी सिंह सरुक याखे थरोम अदुगा मरी लेनेना गवर्नर ना लेबाग असिदा लेरिबा मही तमफम सिंह सेमगतपदा पूर्व सीमा विकास प्रतिष्ठान लबना लौरिबा थौदांग थागतपा फोंदोकपगा लोइनना मिनिस्टर ऑफ डोनर की मखादा NEC ना अचंगबा पुंबा पिथोक्तुना स्कूल बिल्डिंग साबगिदमक तौबिमल खंगबा उतखि BJP na women reservation bill delimitation amadi state amadi union territory reorganization gi politics tawbagi mahutta manipur da tangdu laitaba purakna bahotnau haina MPCC gi president hanagi chief minister Okram Ibobina paumi singda phongdokre Congress Bhavan da paumi singa unabada Ibobina makhata khibada hauzik April 13 haukiba April 13 amadi 19 da parliament ki special session famduna women reservation bill ga loinana delimitation amadi state UT reorganization yamna thuna house da maithira gani khangna puthorakliba ase bill asi pass tawraga makhoina puthokpani haina credit launaba amadi karigumba maithira kana Congress yauna opposition yetpadagi pass tawdabani haiduna state kharagi election pangthokliba asida campaign chathanaba honarakpani women reservation bill 2023 Congress yauna opposition sogaladuna pass tawkraba bill namsinduna thamliba asi puthoraklabadi sogatkadabani hauzik puthokliba asi thabakta onthoraklabadi hindi ngangba North India da masing ka hena yamkhalakani asegumba politics tawbagi mahutta Manipur da maikai khudingda mai chakliba asi kannanaba honabiu haikhe Women reservation है oppose the we Congress the anti women ni Congress the nupi the शक्ति पीबे से पीनिंग दे हाई ना BJP ना propaganda से अतै तै state खरदा हौले मदो अरान बा propaganda ni Congress the always भारत लेबा nupi मयाम से मोगी proportionate represent तोरगा शासन पाइबा policy decision दा नुपी से रिप्रेजेंट होनगदमने जी लाइखद्रबा लाइवरबा लेट राजीव जी की मतमदगी मंगलान ओइना मसी हौरमबनेबा मोइना लाना पब्लिसिटी प्रोपोगंडा तौबसे थाजबिगनु हाथुना बिल अहुम से करिगिनोबा हौखिबा एप्रिल 16 17 18 द पुथोइसे मदुगी महुत्ता मणिपुर द कपिबा लाउरिबा ममित मपी तारो रिलीफ कैम्प द लेरिबा मयाम से मसी हाना सॉल्व तौबियो बिल हुम दो हाथु पुथोकगी महुत्ता मसीदा अटेंशन पीबियो ना कोई पार्टी की साइड तगी कोई अपील तौजबे Census tawdringaida NRC tawnaba gazette notification ama Register General of India RGI gi maikidagi thoraknaba State Cabinet na athubada che ibiyo haina loop taramari kanglaipa ke convener Santan Hagpam na paumi singda phongdokre Kaisampatan laiba International Peace and Social Advancement IPSA gi office ta paumi singa unabada Santan makhata khibada lisinga maga chama panyankhai ma thoida India gi NRC update tawkhibadagi hauzik fauba NRC tawdriba asi tauhanbagi apamba chief minister Khemchan su pamle haiba asi loop taramari na su khangle loop taramani na su yai hauzik khenari ba haibabu NRC asi census mamangda natraga matungda oigadra haiba khak ngaire NRC tawba asi process yamna sangdabana workshop ama tawraga NRC tawba asi process yamna sangdabana workshop ama tawraga kupna khana hoba su sumgani isinga maga chama panyankhai ma thoigi matungda Manipur da lamdam asida poklaga atopada hongkhiba atopa India gi state ta poklaga lamdam asida honglakpa amadi Myanmar yauna atopa laibak tagi laklaga laikhiba haiduna mi makhal ahum thengnagani hairiba singasi
खंदोकपदा असम NRC तौबदा ट्राइब्यूनल सेमखिबगुम अखोइगिसु फ्रेमवर्क अमा सेमहौदबा यारोइदबना स्टेट कैबिनेट ना सेंटर दा तकनबगी तंगाई फदबा लेरे हाइखि 1951 अपडेट तौबसे अखोइगी अंडरस्टैंडिंग मतुंगिना 2027 की सेंसस की ममांगदा नत्रगा सेंसस का पुन्ना नत्रगा सेंसस लोरेगा तोमिनबा हाइबसिदा अखोइगी ओइनेदी सेंसस की ममांगदा अखोइगी डिमांडनी अदुगा सेंसस का तोमिनबसु यारंबे याइ तौबदबो डाटा अनि से NRC 1951 दा लेबा NPR दो फाक्तो कांदा मदुदगी पुथरकपदुना 2027 की अनोबा NRC की रेस्टार अमा सेमदुइनेबा अदुना 2010 की NPR दगी नेशनल पॉपुलेशन रेस्टार दगी पुथरगा 1951 की NRC अपडेट तौबा हाइबसे मसीमा अखोइगी ओइने यानिंगदे मरमदी अखोइगी 2001 दा सेंसस तौगिबसे सिगी मतुंगदा अखोइ मणिपुर सिदा डिस्ट्रिक्ट अनोबा फॉर्म तौगिबा मयाम अमा लई 2001 की सेंसस सिदा सब डिवीजन निपान की रिकाउंट तौ हाइबा लई टेक्निकली येंगो मतमदा कोर्ट की कंटेम मयाम अमा लईरी अदुना अखोइगी ओइना नसाइगी डाटा से 2001 की लईरिबा मयाम दो क्लैरिफाई तौद्रिङै सिदा 2010 दा लईबा नेशनल पॉपुलेशन रेस्टार अमा अखोइगी 2010 की सेंसस की मतुंगदा लाकपा रेस्टार सिदगी तौबा हाइबसिमा अखोइगी साइटगी याबगी कंडीशन से अखोइदा लईते ngasi nungthil pung ama taba matamda Lairen Kabige Rural Development Club RDC Complex da protest asida lambal apun banupi lop Lairen Kabi apun banupi lop Tera Urak Women's Welfare Association lamlongai sabal maira paibi apun balop chenglai ma amadi Lairen Kabi apun balop na sinuna tronglaubi amadi litan gi mihat pu yaning da phongtuktuna tungkoiba solution ama piduna Manipur gi tangdu laitaba fi madu pinaba demand tawduna sit in protest tawkhi ngasi pangthokliba sit in protest asida Amawawagi President Y Kunjarani Poirei Leimarol gi General Secretary TH Apabi National Research Center gi President TH Ajit Amuko gi Secretary Organization Laishram Krishna Chandra Gohar gi Chairman Fulindro Konsamna wangangkhi se in protest asida RDC gi Thomi Singh Amuko gi Assistant Publicity Kanta Mashnam Irom Odeshi Mangang Executive Amuko amadi ex Vice President Amuko su sarugyakhi Tronglaubi apikpa angang ani kuki khulai paiba singni chingnaba singna bom kapse duna hatkiba amasung TM kasomda tangkhulgi naha ani busu kuki khulai paiba singna hatkiba thawong adubu akanba mawngda yaningde thodok adu da chenaba kuki khulai paiba sing faduna aingi oiba chapchaba cherak pifam thoi haina Advanced Women's Society maira paibi awang sek maigi secretary na paumi singa unabada phongdorakli maira paibi kaya yauna pangthokhiba paumi singa unabadu da mahakna makata na haukibe April 15 da kokomigi thomi mayengdum somorjita khut thakhi adubusu yaningde leibaki luraba tanja asida asigumba thabak chathaba asi aikhoida kari sukana ba fangloi Manipur da lariba kanglu furup khudingmakna aikhoi masel nungaina roidaba wafam amata phongdok pirakanu phongdokhe Mojibu phuba tawdu akhoi yaningde anekpa male moi tawdu adu mama mo oina thamoi su e du matungda dumaina tawbilo tuka tronglaubi da angang pomna hatokhiba tu so yaningde tuka adugi khoichauna raba angang sing ahum CRP moina nongmaina kaptholoptana hakiba tu so yaningde kokso kholenda naga ani hakiba tu so yaningde Manipur lenga ki Home Department na chatkhiba tha si kungani thoida notification ama thokladuna UAP Act isingam chama pan humfu tare ki section 43A gi makha da police officer singda akhanaba power p khibabu yaning da phongdok tuna ngasi wangu ahalop ima maira paibi west watem lop na sinduna Bisnupur district ki manung chanba wangu ahalop thonggolai da wakat khongjang sangsinkhrai wakat khongjang adu da saruk yakhibi wangu ahalop ima maira paibi watem lop ki secretary Sagosem Thoinu leimana asigumba ek asi lamdam asigi lanjadraba micham miyam kaya ama amuk hanna awafamda tahanba yabagi fibamda lakle ek asina awaba taduna lairiba khung asigi miyam singdadi amuka hena awaba piragani maramaduna asigumba ek asigi marumda miyamda awaba pirak pataragadi wangugi watem luki ima singna thengnagani haikhe Siyong nawari ngay matamsida Manipur Sarkana UAPA haiba article 43 makhada satharaiba ega se aiko yajaningde asigi ega sina hauji lairiba mara laijadra bisa ching misam praja chinglai haiduna phaba yaba ek asugumba kanagumba imung lairiba awaba nangaba chingkhong jada laiba aiko imung sida aiko lairiba punamaki imung sida karigumba phaba yaraba sumba chinglai yana changba yaraba ek ase mase karigumba haiba sibai sing laiba Manipur gi state force sing punamangna kaigumba masi else chathrakba taragadi aikoi wangu da lairiba ima maira paibi wangu gi watem lupna thengnagani haiba wahai wafam ase thamjari marak thana break amalok jare
ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. Dada! Ibe matigano. Asa betamo. Sige gumse. Next TMT na check-in na laksilaga thamgabani ne. Dada nang se juhar habaga amta kidarbo. Asumna mayamda na machalbo ngapshan dugum. Masigi yumasibu asoya ngan kokadabagi. Next TMT na ngapseli. Next TMT juhar habadi ngaptokna na basembani. Zaman chakmo isi na bana concrete ka tokna tinaba matamda kapamul amuk hena hengal adli. Next TMT strength is in the quick. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯛ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ April 3 amadi 8 ki ahingda Tronglawbida tumduna leriba angang anibu kuki terrorist singna bom kapsinduna tamthina hatpi khiba amadi thogdok adubu yaningdaba phongdoktuna khongjang sangsinbada CRPF singna nongmaina kaptuna hatkhiba loinana handak ukrulda tangkhul anibusu tamthina hatkiba sing hauzik fawba mihatpa sing faba ngamdana leriba sibu yaningdaba phongdoktuna lakliba me ahumda kendra manga gi miyamna achauba khongsat ama chatnanaba sem saba loibaga loinana miyamna sumateng pangbinaba appeal tawrakli ngasi namboda leiba United Protection Committee ki office ta pangtokhiba pawmising unaba mada UPC ki Media and Research ki convener oriba Khomdram Sunil Maitaina Oinam Nambol Konthokjam Wangoi amadi Nauria pakhang lakpa kendra gi miyam amadi Club Organization singna saruk yaduna chatkadawriba miyam gi khongsat asida Transport Medical amadi hiram kayada changadaba sing kendra manga gi miyam na mateng pangbiyu amadi asoi angam yaudana bokhona minasi haiki Sunil Makhatana Manipuri lariba CSO singna amata oina punsinaduna kholaw amata da punna lawminasi India government na famu hairaga famba lepu hairaga lepa Manipur lengakta Manipur miyamna thajaningai leiraktre asigumba luraba matamasida Delhi gi yakangaiduna maraibak maramdam gidamak karisu tawba ngamdana lariba sing aikhogi mihut sing asida achauba para amata tambiba amade makhoibu wakhal tahanbagi matamadu yorakle hairaduna ngasidagi makha takhiba tarabadi Masidagi makha takiba taradi soidana Manipur asi awaba film amada laikhragani asigumba matam asida aikhoi khudimak amata oina punsinaduna mana panglaba mamit tanglaba pangkhak oiraba laingakta khanghanbagi matam adu oire khanduna kendra manga gi miyamgi achauba khongsat asi chatnaba firep laurakpani haiki mga sila ibire ba pukin chawro phai khiti bangna senthum amani polam cherang gi mating su pangbina bani singjare amasung ojik state ki level da santi propang number ha bu lenga ki mai da puning jin Kangabam Lekai Apunba Nupi Marup Mera Paibigi Secretary Laisham Me Magi Matangda Thasi Mapanda Kanagumba Magi FB account Amana Mahaki Matakta Sirak Liba Wafam Yaningdaba Fungtuktuna Kangabam Lekai Apunba Nupi Marup Naharol Welfare Club Amadi Kangabam Lekai Social Welfare Club Ka Punna Sinduna Wakat Mifamama Kangabam Lairembigi Sanglenda Pangtokre Wakat Mifamadugi Matangda RK Hemabatina Ima Mema asi Laikai asigi Nupi Luki Secretary Oibada Natana Laibaki Irang ama tholakpada Mangthana Chawna Saruk Yapa Misakni FB account ta Maral Sirak Liba Dugi Matangda Luptarani Thoyauna Ima Mema Masana Sengdokpa Laikhrabani Adubu ngasi Tang Kunmapan Yauraba Fawba Kanagumba Matana Sengdorakpa Wafam Laitri Hauziksu Khudam Sangdam Lairabadi Sengdoknaba Tanja Piri Karigumba Sengdoraktrabadi Ima Amadi Laikai Segi Mai Khugadaba Oibana Makhatana Lokhatpa Yaba Thabak Sing Lokhatlagani Karigumba Ima Asina Lanbu Oiramlabadi Laikai Yauna Madugi Chaitheng Adu Logani Ima Mema Bu Lana Uhanba Yaba Wafam Fongdokliba Asi Kanano Haiba Adu Mayek Sengna Sengdoraktrabadi Laikai Asina Tawba Yaba Khudimak Tawgani Haiki Yamna hekta handaba mawongda hekta yamna kariyamnana yam usit thawoidana eta document leigaina sum maram leigaina hairapado madude akhoi thamoi santina sokhreba aduna phare aduguma leiba mayam do leiragadi puthokbiro asengbado mana si torami sum basi torami habagi khoi chenba yadaba khoi su khamina ba yaba moi su khamina ba yaba adu puthokpiyo sinida akhoi mayamna pulise adu ngamdragadi akhoi su makhoi gi mathakta akhoi na ngamba action lag chatharakani sathasi sini khomyam khanari se
hek ngamba sakti da sengdoro puthoro noina document le hai myam do puthoro ai witness le ga har ga su any are ba sing do puthoro adu ngamagadi phare khoi gyan taminna ko o sumba mi oi ko mudugi phongom to ko dum ikai ba dum phangjani khoi su awa ba dum phangjaba tare toromagadi lalamagadi adu ga sula ma hel lalam dana hekta mi hatu ko gena to bo romagadi madugi chapchaba thabuk to khome pai khat minagani haibagi apun ba wakhalon do punsin minana ba nenga se khoi phaminanis Thasi ki tang taruk amadi taret kilona ba hing nongyai kukina ko terrorist singna bom kap sinduna angang ani tamthina hat pi khiba amadi mama buna tamthina sokan khiba yaring da phongdok paga loinana mi hat pa kuki sing cherak pi u amadi pi gel mol da leiba CRPF ki kemta mi hat asiga mari leinana wakat pa changlubada mioi ahum CRPF ki nongmai na kap tuna hat khiba mi hat pa CRPF singi mathakta chap wail putho u haiduna ngasi tronglaubi makha laikai market seta lamdamadu gi nupi kayana wakat mifam chathaduna kholau kaya su laukhre ngang na thoba matam da justice puthokpiu haina tronglaubi gi imai bel singna ngasi su democratic oiba khongjang ga mari leinana mi wakat mifam asi phamjabani angang hatpa misam hatpa athuba da summa waya losilak pada maru iba pau singa muka na pizare tronglaubi gi thodok irang sagar haning ba kangluk kharana chathaba oiramgani makhoi sing adu chenfam leite soidana fagani haina chief minister yumnam khemchana phongdokre Kokomiga lenga ga madi miyam ga leinari ba mari sibu kana gumba kharana thugaina ba madi ihaw sibu lana uhana ba khona ba lepu haina Kokomi ge ko convener Santana Hakom na phongdorakle Hauzik fawgi na di Istv gi Manipuri paw matang sil losimjari mireng tabi gi basing bo mukhana